ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯄ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯅꯕ ꯃꯤꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯕꯤꯃꯣꯜ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯄꯣꯂꯤꯇꯤꯛꯁꯇ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯄ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯅꯕ ꯑꯃꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯍꯟꯅꯕ ꯃꯤꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ MPꯅ ꯊꯥꯗꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯑꯗꯨꯃꯛ ꯊꯝꯂꯒ ꯃꯤꯌꯥꯝ ꯍꯥꯠꯅꯍꯜꯂꯤꯕ ꯑꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯁꯦꯟꯇꯔꯅ ꯄꯨꯒꯗꯕꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ 50,000 ꯍꯦꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥꯖꯤꯜꯂꯒ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ? ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯥꯟꯗꯥꯅꯤꯡꯕ ꯃꯇꯝꯗ ꯂꯥꯟꯗꯥꯕ, ꯃꯤ ꯍꯥꯠꯅꯤꯡꯕ ꯃꯇꯝꯗ ꯍꯥꯠꯄ, ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯏꯔꯥꯡ ꯑꯁꯤ ꯊꯥ 13 ꯁꯨꯔꯕ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯊꯝꯂꯤ꯫ ꯍꯟꯗꯛ ꯅꯧꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯍꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯁꯦꯟꯇꯔꯕꯨ ꯊꯕꯛ ꯈꯔ ꯇꯧꯔꯛꯅꯕ ꯍꯧꯗꯣꯛꯄꯒ ꯄꯥꯡꯈꯛꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯏꯊꯅꯤꯛ ꯂꯥꯏꯟꯗ ꯀꯝꯃ꯭ꯌꯨꯅꯦꯜ ꯄꯣꯂꯤꯇꯤꯛꯁ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯂꯥꯂꯣꯡꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ꯫ MP ꯕꯤꯃꯣꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯞꯇꯦꯝꯕꯔ 1ꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯅ ꯃꯗꯨꯕꯨ ꯅꯝꯍꯠꯇꯨꯅ ꯊꯝꯂꯒ ꯁꯦꯟꯇꯔꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤꯗ ꯁꯨꯞꯅꯇꯪꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯈꯛ ꯅꯠꯇꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯅꯕ ꯃꯤꯌꯥꯝꯅ ꯑꯀꯤꯕ ꯂꯩꯇꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯀꯝꯂꯤꯅꯤ 2012ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯥꯂꯦꯝ ꯏꯃꯥ ꯀꯟꯕ ꯂꯨꯞ ꯃꯤꯀꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏ ꯀꯝꯂꯤꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯦꯖꯣꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯏꯃꯥ ꯀꯝꯂꯤꯅꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯎꯊꯣꯛꯄ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯂꯥꯟ ꯌꯥꯝꯅ ꯄꯥꯝꯖꯕ ꯇꯥꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯛꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯕ ꯑꯁꯤꯁꯨ ꯃꯔꯝ ꯆꯥꯗꯦ꯫ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯁꯣꯔꯁꯇꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯤꯀꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯈꯤꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯤꯂꯤꯇꯔꯤ ꯒ꯭ꯔꯦꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯇꯩꯒꯤ ꯌꯨꯝꯂꯛꯇ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯤ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯀꯌꯥ ꯊꯣꯛꯂꯦ꯫ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯀꯨꯀꯤꯅ ꯗ꯭ꯔꯣꯟ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯩꯇꯩ ꯍꯥꯠꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗ ꯂꯩꯉꯥꯛꯅ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯋꯥꯔꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯍꯔꯥꯎꯗꯨꯅ ꯂꯩꯊꯣꯛꯄ ꯃꯇꯝ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 13 ꯍꯦꯟꯅ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯩꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯨꯔꯕꯂꯥꯒꯤ ꯏꯃꯨꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯥꯈ 10 ꯄꯤꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯀꯟꯕ ꯂꯥꯟꯗꯥꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯉꯣꯝ ꯑꯣꯡꯕꯤ ꯁꯨꯔꯕꯂꯥꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JAC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ 10 ꯉꯁꯤ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯔꯥꯎꯊꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯕꯦꯊꯦꯜ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ ꯃꯃꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯉꯥꯉꯣꯝ ꯑꯣꯡꯕꯤ ꯁꯨꯔꯕꯂꯥ ꯆꯍꯤ 30 ꯃꯄꯨꯔꯣꯏꯕ ꯉꯥꯉꯣꯝ ꯏꯉꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯁꯣꯛꯈꯤꯕꯤ ꯃꯆꯥꯅꯨꯄꯤ ꯉꯥꯉꯣꯝ ꯔꯣꯖꯤꯌꯥꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯀꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯥꯏꯀꯠꯅꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯁꯤꯟ ꯀꯨꯀꯤ ꯖꯣ ꯈꯔꯅ ꯃꯩꯇꯩꯒꯤ ꯈꯨꯜ ꯀꯧꯇ꯭ꯔꯨꯛꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯕꯤꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥꯝ ꯂꯝꯗꯝ ꯀꯧꯇ꯭ꯔꯨꯛꯇ ꯆꯠꯆꯕ ꯉꯥꯉꯣꯝ ꯁꯨꯔꯕꯂꯥ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 3ꯇ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯁꯤꯟ ꯀꯨꯀꯤ ꯖꯣ ꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯃꯣꯏꯔꯥꯡꯗ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ RK ꯔꯥꯕꯩꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 8ꯇ ꯖꯤꯔꯤꯒꯤ ꯅꯣꯡꯆꯞꯄꯤꯗ ꯂꯩꯕ ꯌꯨꯔꯦꯝꯕꯝ ꯈꯦꯂꯦꯟꯗ꯭ꯔ ꯁꯤꯡꯍꯕꯨ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯕ ꯀꯨꯀꯤꯁꯤꯡꯒꯤ ꯂꯝꯆꯠ ꯑꯁꯤꯕꯨ
Lineage Established Volunteer Youth of Manipurna yamna hakchinna condemn tawi loinana imung manunggi awabada saruk yajari asuk yamna tamthina attack toroklabasu state amasung central lengaki maikaidagi laksinba ngamdaba amadi central lengaki siphaisinga naknana leiriba chin kuki jo singi area da drone bombing amasung rocket attack torokpa matamda adugumba mafamduda thiba humba chathabidaba bom tafam nongoi maru tafam oiriba tampakta combing operation tauba asisu yamna laibak thibani lengak pairiba ngasigi double engine lengakna tawbiriba asidi turelgi atongmada leiba kaisalna akutpada ising thakjariba sajida ising nemtharakanu haibaga chap manare masidi yenglei meleina naiba migi wakal chendaba lichatni haina su makha tari rocket attack tawrokpa matamda adugumba mafamduda thiba humba chathabdabi bom tafam nongmei maru tafam oiriba tampakta combing operation tauba asisu yamna laibak thibani lengak pairiba ngasigi double engine lengakna tawbiriba asidi turelgi atongbada leiba kaisalna akutpada ising thakjariba sajida ising neitharakanu haibaga chap manai masidi yonglei melei naiba migi wakal chendaba lichatni haina su makha tari makha tarko pauda chief minister na luchingduna ruling party gi MLA kun Rajbhavan da governor Lakshman Prasad ka unakhre chief minister nongthom biren singana luchingba hojik leiriba lengak asida yauriba ruling party gi MLA kun Rajbhavan da chatuna governor Lakshman Prasad Acharya ga unakhre ngasi ayuk pung 13 rom tabada Rajbhavan da chatuna governor ga unarba aduda state asida thokliba irang asigi matangda state lengaki oiba chapchaba phirep ama loduna khangankre haina thajari Presna phangba pauda haukiba September amadagi hoduna kuki militant singna drone bombing amadi rocket bomb sing kaptharakpa amadi ka henba kuki militant singi terrorism gi thawong sing asidagi oirakliba phibamgi yenglaga ngarang nungthil chief minister na chair loduna ruling gi MLA kunthra rom saruk yaduna mifam pangthoklaba tungda numidang pun nipal tarakpa matamda chief minister ga governor Lakshman Prasad ga close door meeting pangthokduna wari sanaki unakiba aduda kari karamba wafam thamki amadi khana nainakibagi haiba chapchana khangba ngamdrabasu thajaba yabo pau amanadi thokliba irang asida Manipur lengaki chapchaba phirep ama center da khanganaba amadi unified command gi pham asi chief minister da sinananaba governor da aiba chero pisilamba yai haina panari ngasi su amuk hanna ayu pung 13 rom tabada chief minister nongthombam birena luchingduna ruling party gi MLA kun romga loinana Rajbhavan da chatuna governor Lakshman Prasad ka unaki governor ga unaba aduda hojik thokliba irang asigi matangda state lengaki oiba chapchaba phirep ama chief minister na thamlamba yai haina thajanari paugi likhun amanadi ngasi governor ga unakiba aduda Manipur da shanti laknaba governor da haijakre maru oina lengakna demand tawbuda kuki singa tawnariba su asi lokthoknaba wafam thamkhibaga loinana mamang sahida irang asi horakpadagi Centerna Unified Command gi chairman CM dagi lokthokhiba adu amuk hanjilhannaba wafam thamki haina su thajanari makha tarakpa pauda editorial column dagi machangoiba paw ama lokhachari kuki terrorist singi lan maraksida MLA minister singi phirep miyamda khanghalu kuki narco terrorist singna state asida tongan ba sasan gi demand talambadagi hojikti union territory gi thakta onthoraktuna mihat mipun yawba hingsa gi tamthiriba lan kaya leptana chatharakle haukiba lisingani kulumdo gi me ahumdagi haurakhiba kuki narco terrorist singi landada misam miyam kaya gi punsi mangkiba miyoi kaya sonai hankiba yum kai yauna lanthum kaya manghan takhan kibada natana miyoi kaya hojik tongan ba relief camp singda changrafam loduna hainingai leitana awaba phibam amada leinari kuki narco terrorist singna mukhoigi demand asi haurakpada nongmai amadi bomgi landa chathaduna miyoi kaya hatkhiba amadi miyoi kaya soinai hankibada natana yum kai yauna lanthum manghan takhan khraba matung hojik makha tana inong noba lanjang amada drone bombing amasung missile attack chatharaktuna lanjadraba misam kaya gi punsi mangan khre hojik state asida oirakliba law and order gi phibam amadi state asida internet security da singnarakliba khudingmak unified command gi makhada yengsingadabani thengnagadabani loinana law and order mahusa gi phibamda hanjilhannaba honagadabani maruoina oikraba unified command gi phamasi state asigi chief minister nongthombam birena paihogdaba haibasi leibaki luraba tanpham asida achobu wahang ama oirakle
ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯑꯐꯣꯡꯕ ꯍꯤꯡꯁꯥꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯁꯛꯇꯤ ꯌꯥꯎꯗꯅ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯥꯟꯐꯝ ꯑꯗꯨ ꯌꯧꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯍꯤꯔꯝꯁꯤꯃꯛꯇꯤ ꯈꯔ ꯐꯔꯦ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯥꯛꯇ ꯂꯣꯏꯅ ꯂꯩꯔꯤ꯫ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ, ꯀꯌꯥ ꯑꯃ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗꯤ ꯋꯥꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯥ 13 ꯍꯦꯜꯂꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯗꯕꯜ ꯏꯟꯖꯤꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛ ꯑꯁꯤꯗ ꯊꯥꯖꯕ ꯂꯩꯔꯛꯇ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯌꯥꯝꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯟꯊꯣꯛꯈꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯏꯅꯔꯛꯂꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅꯁꯨ ꯆꯠꯀꯗꯕ ꯂꯝꯕꯤ ꯈꯪꯖꯤꯜꯂꯛꯇꯕꯒꯤ ꯐꯤꯚꯝ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤꯃꯛ ꯄꯕ꯭ꯂꯤꯛ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯅꯥꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯥꯎꯅ ꯃꯍꯩ ꯂꯣꯏꯁꯪꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯁꯨ ꯄꯤꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯉꯔꯥꯡ ꯒꯚꯔꯅꯔ ꯂꯛꯁꯃꯟ ꯄ꯭ꯔꯁꯥꯗ ꯑꯆꯥꯔꯌꯥꯒ ꯎꯅꯗꯨꯅ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯐꯝ ꯑꯁꯤ ꯄꯤꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯇꯛꯁꯤꯟꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯃꯜꯂꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯑꯣꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯥꯝꯂꯕꯗꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯐꯝ ꯑꯗꯨꯈꯛꯇ ꯅꯠꯇꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯐꯝ ꯑꯃꯗꯤ DGPꯒꯤ ꯐꯝꯁꯨ ꯁꯤꯟꯗꯣꯛꯇꯨꯅ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯗ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯐꯤꯔꯦꯞ ꯑꯗꯨꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯣꯏꯔꯛꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯀꯧꯕꯗ ꯃꯁꯤꯡ ꯁꯨꯅ ꯂꯥꯛꯇꯕꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯩꯉꯥꯛꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯅ ꯑꯄꯦꯟꯕ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯂꯧꯒꯗꯕ ꯐꯤꯔꯦꯞ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯍꯟꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫